Security Force na Manipur ke tuan ching amritamgi chingno mafam singda thiba humba amadi area domination lepale tuna chathari police ki pawgi matungina tuan mafam cham ga trai thoida checkpoint sing hangdoktuna achar ok sing check tobu thabak lepale tuna chathari nakal amromda Security Force na intelligence based cordon and search operation chathabada aina thingraba tuan ba loop singi mioi kya fabangam ki hari Police ki pawgi matung ina KCP apunba city maiti hariba luf asigi active cadre ni haiba mioi ahum fare makoising adudi Fijam Joy Chandra maitai alias Amuyaima Chaiguntra manga mahak Imphal East ki sector mayai lekai degini Oinam Nitranjit Singh Sahikun Mathoi mahak na Imphal West district ki Dilong Chajing mamang lekai degini Soram Abungsa maitai Chaiguntra mapan mioi asina Imphal East ki Paurabi makha lekai degi ni hari makho sing asidagi scooter Vespa ama mobile phone ani shell khara yauriba wallet ama amadi ID card ahum amaga fangmangam khi hari atopa thodok amadana KYKL Sorepagi active cadre ama fabangam le hari mioi dudi hidang mayom Kishan Kumar Sharma alias Sathiba Sahi Kuntaret Thobal district ki Kairim Bikhok mai lekai degi ni hari mioi adu district asigi Khongjom PS na konba Tengtha Khunau Bazar area dagi fabangam khibani hari mahak miyam dagi shell khaibada chenaba mioi ni haina police ki pauna makha tari mangondagi mobile handset ama fangmangam khi atopa thodok amadana security force na KCP MFL gi cadre amasu fabangam le hari faraba mioi adudi Yumnam Koko Singh Sehi Kulomdoi Imphal East ki Sagolmang PS na konba ising thembi mapan dagi ni hari Penangkre Kakching Police Station ni manung shenba Sora Ketel Manakta kana chunabu thorok adu thokibani police ki pawgi matung ina ngarang numindang wairam pung mga makhairom tarak baduwaida thokiba thodok aduda soklaba mioi sing adudi Sora Ching wangwadagi makak mayum Amar chahi kunipan apokpa MK Khamba lunana Amar gi manang nupa MK Akbar chahi kuntarok amasong MK Asif chahi kunmarini atopa nakalamagi asokpo sing aduna Sora mamang lekai dagi MD Anas Khan chahi kunmari apokpa MD Ibuyay amadi Anas Khan gi apokpa MD Ibuyay chahi ipumanga amasong Sora awang lekai dagi MD Mustaqim chahi kunni hari Police ki pawgi matungina soklaba sing adugi manungda makak mayum Amar MK Asif amasong MK Anis na Thobal District Hospital da pukutuna lekat nakhi Lunana MD Anas Khan, MD Ibuyay amasong MD Mustaqim na Kakching Lamdong do leiba Jiban Hospital da laiket nakhi hairi. Adumakpu makhata na laing namagi damak Imphal ki tuan ba hospital singda refer tawkre hai bagi pawsu lakli ngarang thokiba khana chinaba sigi mamangda khana chinaba ki thorok thokiba laikre ngarang amukhana thang na yana bayawna khana chinaba thodok asi thorokhi bani hairi thodok adu ki paw phangmadagi Kakching police ki kangbuna famadu laktuna irang lakshan gi hanasu pawsin makatari Challengers Youth of Khudak Assembly Constituency ki ahumlak suba foundation day ki thoram ngarang pangthokre leadership is in the hands of youth for unity and youth for progress haiba team da thoramadu uyungpo community hall da pangthokhibani haukiba English ngani kulumdogi me ahumgi irang da semkiba loop asina chahi ahum pharakpagi thoram aduda loop asigi maru eba thogdang lawon hasingda lengyan piduna uring thawotki thoramgi saruk amoina Khudak Assembly Constituency dagi laikhidraba athoba mapani mafamda minute ama 2 minute letuna awawa phongdokhi ichomgi hanagi president Nongthongmom Rajendrona thoram adugi chief guest oina saruk yakhi Ina
Another way in the negative. And put it that way on the Rukan. Put down here, you can buy a little bit. The Canadian Sugar later in the policy home. Later in the room, the family policy home. Later in the Sinaki, Aisa, to be every electrical room. The policy home, the baby. Not the mighty